Maitei Kunai asi angan mamatamdagi top inat ki oiba chatnarol masagi saktam amadi lining laishon Irat thounigi chatna lonchat ama sagonaraki masimakna malemgi tongan ba lebaki miyamna Kanglai Kunai chatna lonchatta awangba thaki ikai khumnajaba uchabani aduna lakliba December 13 wakchingi 12 panba numit asida Maitei Kanglai cha singi damaktadi Imoinu ahung Achaubi imabu Thounibagi lengdaba senglaba numitni Kangleicha akhoi Imoinu Irat thounigi thorum asi socio-cultural da yamna hakchinna lawba yai yaba amani Kangleicha singna numit asida yumthong khudingi maira katpiduna chahongau hongba tangdu leitaba pinabiba thounibiyu numit asida ka henba nataba thabak thoram tawresi malemgi tongan ba mafam singda leiriba Maitei Kangleicha singna numit asina lakpada Kanglei Kunai gi miyamda afaba chawkhatpa ingtapa manaba tangdu leitaba punsi nungsangba seltum fagatnanba imung mahi langdaba miga gi oiba afaba mari hena chesin hanaba nungsiba nungai yaifaba imung manung ama oibaga loinana hariba pumnamak asi Ima Imoinu na pibiba orasanu haina Southeast Asia Cultural Organization gi maikaidagi pauzel lakli